खुरमजरी ISTV पाउबी यंग ताबिरिब सिंह तना नोक्चरी ngasi मरोइबा पाउदा MP Thangso Baitena Manipur bu Union Territory ani thoklaba matungda warushin purakani haribasi miyamda sendokadabani natrabadi JC ILPS nakan makhongjang jangsilagani hari amaromda Thangso Baitena waphamasi haikibalaite haina sendokre amadi yumthang nariba state chingna khut thingjalakanu Manipur da khunda minariba jati kaluk masel nungsi sanana leminazage haina MLA birena phongdorlu Hozu pau shanong pijari miyam gi mihut oina thagat khiba MP Thangso Baitena Manipur bu Union Territory ani tholba matungda warushin purakani haribasi miyam da sengdokadabani natrabadi JCILPS nakan makhongjang changsilagani hari waphamasi ngasi kasampata leiba nipko office ta pangthokpa pawmisinga unaba amada JCILPS ki convener in charge khomdram ratana phongdokhibani Mana makata na phongdo khiwada miyam na thazana thagat khiwa MP amana asigumba wafam phongdorok pasi angak papawi Manipur thugaiba sungam ngamloi Indiana divide and rule policy gi saruk oina Nagaland gi MP amasung Manipur gi MP Thangso Baitena wafam asigi matang da thubo matam da miyam khangna sengdokadawani Yalomi haibasi maitei khaktana te chahi lising ani hena puari da yauriba sing su yalomi ni kalup kharana bill ahum gi wahan thok lana handuna aikoi gi marak tong khatna duna Manipur kaina na pasin mani makhoi gi aran ba agenda adu ngasidi mapal thoraklai Mizoram amasung Nagaland da ILPS satnaraga state anisigi chief minister na bill asi anti tribal ni haikibasi anti Manipur oiba thong ni haiba khangle Nagaland gi MP amana phongdor ki bawafam da Manipur gi MP Thangso Baitena saugatli haribasi maram sade Manipur haibasi India phauba semdringai mamang dagi leraklabani Nagaland su India dagi pokhibani Manipur thugaina ba arun ba agenda gi makhada chatharakpani maramasna MP Thangso Baitena amasung Nagaland gi MP Kheki ho jimoni na miyam khangna sengdokadabani haki Manipur yellow machine vote pi ka ke batung ba outer gi MP Thangso Baitena ekan khawudna haiba bill asiga mari lenara kanda bill asigi magi masak bill asigi yaw ba bill asigi kana badu khangda bu mongda mana akoi bill asida gi matung da thopa yosi irang asidi se sort to gi hai daga di Manipur gi singlam asida akoi Indian Territory ni thoklo phane se masi Manipur thugai no sinba Manipur gi chai lising ani gi ityas leminarba akoi chingmi tami khona mena ba akoi mata so waching se mo thabi lambien ni hai bisi thamjani aduna ma ki khungphom se handok thoi kana khana lana sandopa kana khana na ijen khana akoi chingi samdo ba ja sinda khalana sila kana Tulasi ba ilang hobone bagi matugi manungi arumri na je masi mapan thoropone lowi ada magi Nagaland manungi wang lana Manipur affair ya kana Manipur thugai na masin bagi thong je masi handoko do me ro hum haijari ngasigi pause singda MP Thangso Baitena Manipur asi Union Territory ani thoklabadi hojik tholiba problem asi solve tawgani haina phongdoki hariba wapam si haikibalaiti haina MP Thangso Baitena sengdorli langol dale ba yumda pangthoki ba pawgi pham amada MP Thangso Baitena mahana ngarang Delhi dale ringeda news agency amana telephone da hojik Manipur asi Union Territory ani thoklabadi hojik tholiba problem asi solve tawgani masida mahaki mot kari lebagi han hanglaki maduda mahaki onati wapam maduda comment pikibalaite comment pibagi matam sunate hana khumki adubu news agency asin hanglakibo wahang dumak oina paw oina pholopas lebak thibani market platform kudimakta Manipur kabi yaroi haina hanna lauduna leiribani asingmo wafam mabu MP amana karam tawna haiga dawribano issue asi parliament pukatkani haibada Madubu yumpham yaudubani wafam asida mahakpu lana kot tawba asida miyamna lana lobiganu amaromda Nagaland gi MP na haribu wafam adusu maana haigdaba natte amadi mari leinade mahaka unakibasu leite pauseda mahana habigi moongda inariba aduda miyamna samamna bopokpiganu Manipur gi integrity gi makta lepli amaromda MLA singna pham thadopagi matangda paumisingna hangbada mahakti Delhi dagi ngasimak lakpani wafam adudi political gi oiba issue ni kamin piba khara wana thokani haiki Ena Delhi da lebada telephone torai lena lobo kanda norisi reporter ne hai mana question duda Manipur si territory ani oina thora di maduna solution oigani habisi madudi question maduda ina comment over madugi thoidok palite maduda masi hoy matam nate hoy masi comment over suradi masi problem oigani habsi eduda haibna
aduda proper da lakpakanda hoiki union territory ni thokani habsi ena hai habrum da chakra masi very unfortunate ne egi punsida manipur tong hai taba hai ganu atopa party amana manipur ki mache na sokpa jaro hai si yehi number of times da egi press conference hoisnu natraga karai da urusnu ei madugi egi standpoint ne state amagi issue da madu ena puthokani habsi madu totally madu fed like madu yada bathakni habsi mayam ni sodma singdong ni aduna manipur public mayam political party hoisnu yogi media gi jinna hoisnu kana urisu masi lanna lobiyunu Manipur Legislative Assembly na handak ta pass tawkiba bill ahum adugi matang da orekliba phibum singa sigi matang da Nagaland gi MP Keki Hozimoni na state asibu union territory ani thona khaidok pana chumba warushin oigani haina wafam adugi matang da tongan miyoi kalup singa react tawnarakli Outer Manipur Parliamentary Constituency gi MP oiriba thang subai tena hiramasigi matang da kari wafam thamkibagi haina ISTV na phone tawduna wari sanana mohonabada MP sigi mobile switch off tawkibana sabsab wafam khangmangam khide Manipur Legislative Assembly na hatak pass to kiba bill ahum masigi matang tongan bo mod khenrak badagi thoiba thodo wathok sing asi khwaidagi phabadi Manipur asi territory ani thongna thambana khwaidagi aphaba solution ni haiba Nagaland gi MP na thamgiba pham adui matang da tongan civil society organization natraga tongan political body ke ana haiba pham se react tongra posulai maitai na majority na tribal namdhare na state thoke hairiba Nagaland de tribal namdhare haidori bravo Aikoi sidana aikoi da saiba maitai na namdhare asomdana Nagaland de tribal namdhare haidori brava eastern Nagaland ani thoke no se hairi se cd family amada leibagi penaba dugi poneba aduna it is my humble request and humble appeal to the all concerned of the neighboring state including the honorable MP Sugumba laiba kaibi aba migi state ta migi imung manung da sokpa yaba or unkhanaba yaba comment se pibi ganu haina aigi site gi ko ai appeal tongningi ai moida request tongningi even mejoram gi honorable chief minister so koi haija gi please ai khoi da thadok pi khoi ingna le akhoi le hen biu ai khoi ingna le jage Manipur State pu Union Territory ani thokna thamdana bagi wafam ama Nagaland gi MP na pukhalakliba sigi Manipur gi ngamkhai kaiba yaroi haiduna sahi kaya dege leblakliba All Manipur United Clubs Organization amukona sungya yaba ngamloi haina amuko gi President Dr. Mani Khumana phongdorakli Nagaland gi MP amna phongdokkiba koi Manipur gi yamna burning oiba issue ILP gi issue da mara thamgiba kamel adu sen hargadi koi amuko gi maike masi strongly I condemn tawningi maramdi ngasai state ki issue da atopa outside ki state amana khut thingdilaga maida ngasai mad power sinar base masi tasenamati akoi gi state sigi issue prestige amani issue ainingi aduga laidiba issue si ma ki wafam da union territory ani thamaga solution ama porkani kana haibasidi Karita wakan yau daba ngasagi yamna mieng san daba ngaki khawjengi wakalamada hekta haiba mali masi yamna crucial ba adugumba issue amani aduna koi lairiba hunariba interest tuan ba community me amagi communal oiba port khara koi akoi saktam khara urpanga mi bisi yam sena hargadi masi akoi gi marakta common understanding ama koi Laipak sigi oiba understanding ama koi da yam consciously laitabagi port namada lapani habisma akoi am koi makeri thamninge Outer Manipur Parliamentary Constituency gi MP thang subai tena laiba kaiba yabo wafam phongdok khibabu yaning da phongdok tunangasi Bharatiya Yuva Morcha amadi Mahila Morcha gi members singani taipa chuthek ta leiba party gi office mamangda MP amadi CM gi mitam saduna mai thakre Mahila Morcha gi secretary Bobby Laisramna Bharat amadi Manipur kaiba pamde miyam gi lusingba amana Manipur kaiba yabo wafam phongdoliba si laibak thibani haiki Yuva Morcha ki President O Malesna phongdok khibada English Elizabeth Manipur bu thugai na basiliba thong yabangam loi MP thang so bai te gi mathakta khongjang kaya changsilagani masida chief minister na tumina lepham thokte moral ground da MP thang so bai te pham thaduk da bani hana dabi tokhi
इबोबिना ngasi hairiba thangsobai tena leba social akhoi yamna anti social loiba wangang sangang ibase masi mahaku moren gaunda ma pham thado ka tawni de ibobina su magi mathakta kari action se lawdragadi akhoi Vijay Manipur Pradesh na akhoi makhan makha gyagi education akhoi chatha jagani masana masabu thabak bijaduna kedogi thomi singna lamdom masigi sanmilon phagana da bahona bada sobo thodang lauri hiramasigi matang da paudam ama Mapalamdagi atopa sinmi kiyana Imphal City ki tongan mafam singda pochai thangba suhing sumba chujak ka bokpokpa amadi atai chana thangna bapolam kya sem sabagi thabak chatharamba adu lamdamasigi yelomi oiriba Manipuri singna tapna mahut sinjinduna wak culture ma sagatpaga loinena maromdom lepchaduna hingnanaba senthok lambi thiba horakli Makoi sing manungda Kanglei Economic Development Organization kedosu singtha ningai oiba organization nama oire Sahi manga taruki matungda kedogi thongmi sing masak thokpa lamdam sige wa culture sakhor hanba honabada achauba thodang yaba mioi amamam oiragani haina makoi na chawrba asa thamnari masagi senthok lambi lehenna honaba tanatana furup asigi saktam kannanaba amadi lamdam sige pothok sizinasi haiba wakhalonda lisingani sumna taret ki April ki tang kunda kedo safong lakiba adu ngasidi masa maring phandoktuna thabak tawba horakli mi ma pon se khuran mo na tabni thok su ji kai ngai le ten khali aduga bazaar thola thok su si mi na sim ji hin kali adai paisa su yum da le gan da tano paisa do adu dagi tangkhai me hena hin kali paisa tan ngam men ngal gai matam de mai khong bus tor me adu mai khong de mo gi mai khong to ga line gari chali ai ji lejere simpam je ke no ne nga kak pani nga kak je du si nga kak je da nga gi setal la bani na nga kapo matam ji udrikan dai hanam mama imata da pod hwalaga lupa sani se hum tam na ngame masi tan ba loiraga amuk kangsa yum ai gi nga kapam da mukchang amuk nga kapo da lupa sami songa chatro dum tam ngame no mo da chatre sani pan sig sang da lai adu ta da ba haibada lupa songa de dum tai makoina ahanba thabak tawba horakpada keithel phambi imai bel sing yauna miyamna makoibu thajabi khide Miyamgi thabak tawnanaba honabada awaba khudong chadaba kya mayoknaki hauzik kedogi member chama yankhairomna Kwarimal Keithel yauna Imphal City gi mafam kya da tongan sinpham kya paiduna thabak tawri member mana thamada lupa lising 10 dagi 15 fawba tanba ngamba yaure kedogi wakhalondi mipal tangdaba amadi wa culture Manipurda leihanbani Imphal City khaktada tongan bathabak sing suba khaktana tana lilong araptida pari ani muk chawba lamama leisinduna matam gi chana ba hinchang napi sing thaduna pothok puthok padana tana organization six senthok lambi hengat hanaba yamna kanna honari mapalamdagi lakpa sinmi singna suri bathabak sing asi lamdam sigi yelomi singna mahut sinba ngamlabadi mitop mian chakaya Manipurda changlakpagi wathok leiriba si laina kokhanba ngamgani haibasi kedogi thajabu waphamni bayusi Manipurda chamada actually 70% ni koi bi to mya chana moi thaw suri bo suri bo thaw soi na mo da mo jo India gi citizen la moina Manipur la Manipur India citizen la moina mo jo koi idam da Manipur la ba da mo koi na chalo hai ba tan ra so mo koi su bo thak se koi tam da mo ma tam da soi da mo ke moi ba koi chalo phur ta da mo sa ma tam hanjagi ma da hanjagi da na khale mi top sing na suri ba thok sing khoi na ikai ba ki ba tan ba yaw da sura ga koi subam lai ta ta ga di sa la mun hanjagi da na khoi gi mafam cha ba khoi tung gi generation gi da mo ta khoi gi yalong kan na ba da no mo ne sin lai khanjai Imphal da leiriba Manipur Fire Service Headquarter gi telephone number 101 asida maram leitana tongan ba community gi mioi kayana tatana phone tawraktuna matam len gi thong chatharak padagi fire service na matho pangthok na hona pada khudong chadaba awaba kaya mayuk na ri hari maruina nubidangi matam dana hena phone tawraktuna mari makhong leina da wahang kaya hangduna matam len gi thong chathari hari mamangda thong si chatharak padagi police ki mateng loina na phaba yaw khrabani hari ISTV News na phangma pawgi matungina mioi khrana telephone tatana tawraktuna leibadagi atopa mai haulang pok thokko mafam singdagi fire service kauna na telephone tarukpada matam sangna engage tawduna leibadagi mioi kayana fire service ta phawba sauningba yaure karigumba mai haulang pok thokpa mioi singna fire service ta phone tarukpada phangdabadagi Manipur police ta phone tawruba matungda police ki kamuna fire service ta mai chapgi thodok thokpa yaure haina laklaga pau piba phawba yaure hari break matung namu kan taram noksari
Nagaland gi MP Kekiho Zimoni na Manipur bu Union Territory ani thokadabani haiba wafambu Manipur outer gi MP oriba thang so bai tina sogli hariba wafamasi MPP na haksina lobaga loina na miyam gi mifam pangtok tuna makogi mayuk ta khongchang changsilagani haina MPP President Sobhakira na ngasi MPP gi office ta pangtok pa pawmushin ga unabada phongdokre mana makhata araduna Nagaland kakata Eastern Nagaland amasung Southern Nagaland gi wafam leidingeda Manipur bu Union Territory on thokadabani hariba asida lamdamasi MP thang so bai tina sogli hakiba si aina yadraba su tongnariba amagi agenda sogpaga chapmani hoziki matamda sanadraba three nations theory sanana bo pharmacy MPP na haksina lowi masigi mayuk ta khongjang sanction gani haiki makoina Manipur da sangsilaga sumaina Manipur si ani thona thugai gadamni Delhi haiba ma sing haiba ma thugai gadamni haibse Manipur People's Party gi mai kai deki kanna condemn tawe sumain tawdana Bharat da scheduled tribe haiba community je satruk ka kuntrawa lay satruk kuntrawa gi manung sida north east chani hena layeba layri ba chani sigi tongan ba state semni hardi north east si chani thong thugai gadra first question aduga bharat si satruk kuntrawa thong thugai gadra aduga Manipur yoksalakanda Manipur da koi scheduled tribe si kuntra hena lay adu Manipur si kuntra hena thugai gadra adu masi yabana teba punamakse hoji paliba sahi trama mapung pharlaba government sigi poor governance mokogi ason bajianga Mizoram dagi Nagaland dagi changchilakpne kaidawa hailino history repeats itself haidana ngasi north east da sigumba pikraba Manipur sida lak kuntare khak leiba matam sida moina three nation theory two nation theory puthorokse ekoi yaba ngamoi sigumba je matam chana paliba sarkar jin thingobudawni Manipur ani thokna thugai gadabni haina MP thang so bai tina phongdokiba wafam gi paukum Congress tagi pami haina BJP Manipur Pradesh ki president te saubna dabi tauri nitai pachu thekta ISTV ga khanan unabada te saubna yalomi kanjana na assembly da pass tawkiba bill ahum gi mayuk ta singi mafam kaya da irang hauduna bill se ayaba pidana na kan honari Manipur government su tashinna na honabada awaba oringi talakta mathau natana mathau saduna Nagaland amadi Mizoram gi luching bakharana wafam kaya phongdorpa sesu laibak thibani BJP na masi awang bathak ta yaningde luraba tanpham masida Congress ki MP thang so bai tina Manipur si ani thokna khaidokpana phagani habigi matang da wangal pasesu angoka poi Congress party na semba bill asida party asigi luching ba mana phongdor libo wafam si party gi prep miam da khangan gadabani ILP gi matang da BJP na mapung phana sawgatli haiki Congress party na palibani Congress party na puthokpa bill ni BJP ki MLA MT yawanate draft over BJP yawanate adubu ILP ki ihogda khona support tawduna lai gani darusong Congress party ki mire poriba outer Manipur lepa thangcho paite gumba Congress ki MP na Congress na tawriba bill sibu lali haiba ki nomnada maana electronic token hana haile pase masi Congress party ki popum pami Manipur praja na pami Bharatiya Janata Party na pami Congress party na kari haidori thangtho paite na hairi badu da yadori bara ibo bina hairi badu da yadori bara thuna sendoro Kutsa haibigi laremba pisatau ge ira thoni thorom ngasi Manipur gi mafam kya da pangthok naki ISTV network su thorom ngasi pangthoki angan ba yukti hauna network sigi president secretary news producer executive members singa madi staff singna pisatau gi mafam da thoni ki amarom da pisatau ge ira thoni thorom ngasi tongan Manipur gi mafam kya da leiba gari sempam sing industry sing factory sing amadi press na sing mafam sing da su pangthok naki United Naga Council gi miyang makada Zeliang Rong frontal organization sing na sindun ngasi Tamalong district headquarter da handak India government amasung NSCN ayamani gi marakta sahi tawna kiba peace accord taram na okpa amarom da assembly na bill ahum pass taw kiba gi mayukta achauba khongchat ama chakre miyam gi khongchat adu chatri gi mangoi na miyam gi mifam masu minister di makha gi ground da pangthoki mifam masida ansam Naga Women Union Manipur Naga Hoho amasung UN sigilusing basing wangang ki tungda khongchat adu mafam du gi Tamalong bazar phawduna zadonang pak phawba satki khongchat asina prime minister da su pisin gadaba memorandum amasu pathoki miyam gi khongchat chalangi manungda dukan sing thong lona ki gare sing chanaki de so sampur da su miyam na ngasi akan makhongjang jangsin ki miyam na new lam ka da leiba health minister phungja thang ton sing gi handak mai tha ki bada sakhok da ba yung gi saruk sing ngasi amuk hana mai tha ki so sanpur gi police station mamang yaw na mafam kaya da wakat khongjang jangsin ki numidang da mafam kaya da maira gi khongchat chu chat ki
Indira Gandhi National Old Age Pension gi senpham ngasi wangoi kendra gi oina mafam ahumda MLA oina amlukhoni enthokre. Social Welfare Department gi makada sai humpudagi na humudra mapan phawgi manungda leiba kendra gi miyoi sanipan kunthraga tareta sai ani gi lupa lising ani sanipan amadi chahi maripugi mathakta leiba miyoi humbudrada tha taramathui gi oina miyoi amomda lupa lising manga samanga kushnaki MLA lukoina phongdo khibada miyam gi khudong sana na bawangoi Kethel Community Hall Top Sifai Makhalikai Community Hall amadi yumnam huidrom awangalikai Community Hall da pension gi senpham singa si yen bani lukhrabi amadi handicap oiraba miyoi singidi hauzik pi diba senpham loiraga makoi gi bank account thazan gani haki ngasi ni taipa chuthek talaiba BJP office ta Panchakranti Abhiyan hodokhibaga loinena Prime Minister Narendra Modi gi birth anniversary gi thorom pangthokre thoromudu da BJP Manipur Pradesh ki President Sauba General Secretary Administration M Ashwini Kumar amadi Organization Secretary S Premananda Sharma Susaruyaki Yuba Morcha gi Vice President S Bikramna BJYM na Panchakranti Yoga Kranti Women Empowerment Swachh Bharat Skill Development amadi Make in India ki matang na mapung phana miyam da khangna na mohona gani masigi damak thorang pakatli haiki tie saubna Prime Minister Narendra Modi gi mapong numit lakpaga loina manga amukana taram uksari Central Institute of Horticulture Mazi Phama Nagaland gi Senthang Makhada MIDS Horticulture and Soil Conservation Manipur Sinduna Nomai Oiba District Level Farmers Training Program amangasi Ketrigao gi Aba Community Hall pangthokre Farmers Sam Guntarom Yaba Thorum Aduda MIDS Officer in charge MD Hafizuddin Khan Yauna Toan Marie Nebamu Singh Saruyaki Muhammad Hafizuddin Khana Farmer Training Program Si Tapaki District Mari Amadi Chingi District Anita Pangtokani Farmers in the training program Si the Tawa Yauna Saruyaduna Akanga Sing the Takli Sing a Sima Pung Pana Kangana Bohonabu Haki Moina Randa Yamato Young interesting opening Kuitanu Yabana Mirida Now, the China Makna Kanda Kotabu Moda Hangaga, Aisu, Hayandagi, Yuria Sinaro, Dimension Sinaro, Sumina, somebody had a Sinage, Habagi, Papalona Matambu, I realized I was asking Sidapadana, Mon Habrum Tantabu, Moda Interaction Toraga, Kanda Kotabu the Panabu, the Nisi Kanaba View, High Nine Mam, Yabala Kuriba, China Sinda, Piltoni. Ziribam dagi Impal Thorkiba passenger Puba Tata Sumo AS11 BC 7960 ngarang Tamilong District ki manung None Police Station na Konba Awangkhul Part 2 da lok tatasan badagi sikiba mi gi masing taret sukre mioi taruk ngarang thodok thopam da lekhidraba matungda atopa amana ngarang numidang pung nipan makharom taba matamda Rims Hospital da lekhidabani asopa mari gi manung da mioi ani ka hena sopati Rims Hospital da lakanari makojing adudi ziriga tagi Sabaril Chaudhuri amadi Sonai subdivision ki manung sanba bidrohi pardagi Dilha Bahar Mazumdar ni hari Saisak Saireng Saipan Sangbat Lup ki mapan suba kumon Thormasi ngasi Palace compound dali balam yan masal na pangtokre Impal West ki adaksya Y Dasumati Saipan ki President T.S. Sandro Singh Aiba S. Asau amadi atay maru bamiyo kya saruyaki Lup ki maketiki say mek iba Nimay Choron amadi M. Manida 86 of the year 2015 Mingthol Pidunai Kai Khumna Budki Thorong Mari Lenana Sepan gi Isai Mayaki Lyric Lamdam Saitha Isai Amadi Audio CD cassette Amasu release Toki Lupki President IC Asiam no Pongdo Kibada Isai Mayak Ibasing Su Lebak Amabu Mayon Chumna Charhan Bada So Watodang Lay Maramaduna Miyam na Isai Mayak Ibasing Bu Kai Khumna Ba Tangai Fade Haiki Saipal na sangkalak basing si Manipur di mapam sin batung na lai ru sei mek ibu kuna sing sigi makogi kholo makogi konjel makogi phida ma kan mana phare hai ba makolun sina ko sangkalak ba Bhopal da thas gi tara ni thoi phaw pang thokiba tara suba Biswa Hindi Sammelan da Major Khuldagi aham kamida Biswa Hindi Saman pidunu kai khumnar kre manasi Hindi lol chakot na bhona riba khangalaba scholars sing amadi activists sing dagi khangatuna pibani aham kamaina Naga Hindi Vidyapith Manipur ga loina duna Hindi lol tribal sing marakta chakot na bhona riba kaya bu sakhang boina manasi pirakhiwani hari All Backward Classes and Economic Development Organization Samram Amadi Thawal District Legal Services Authority ga kusam naduna nomig oiba legal awareness kam literacy thoram Samram da juvenile justice
Board Observation Hall Pangtokre. Thormasida Thobal District Legal Services Authority ki Chairman Salam Imocha, Wangjing 10th Jila Parishad ki Member El Inaucha, Thobal District Legal Services Authority ki Secretary Kim Naining Shokti Susar Uyaki. Tongan resource persons singna Nupita Sataba Crime, Mob Justice, Juvenile Justice Act Listing Anigi Matangda Wanganki. All Manipur School Students Transport Association Sinduna Hayang Irai Numita Moirang Khomda Leba Krishna Premi Oil Pump Amasung North Eos Leba BE Petrol Pump Ta School Van Singi Petrol Pigadori Share number Amadagina Samri Pawagi Kat Piper Singna Krishna Premi Oil Pump Da Ayupung Manga Dagina Pungtramoti Pawagi Manunda Aduga Serial number Samriga Amadagina Lissingamaga Ani Pawba Piper Singina BE Petrol Pump Da Ayupung Manga Dagina Nutil Pumanga Pawagi Manunga Tau Loro Navakangali Seize ICAP Foundation People Protection and Development Wangwe Kusam Naduna I Camp Ama Thonazum Community Hall Wangwe the Pangtokre Mulis Chamaga Maripugumapan Mitki Marilenaba Nungai Tabasing lying Bagaluna Ngogdong Leba Kungani to Yauna at a Mitki Nungai Tabale Mui Home Temnaki Mui Taragamari Seize ICAP Foundation Production Operation Hokre while reversing Haying Togani Hari Manipur State Legal Services Authority Imphal Orchestra Homiso Trust Langmaidong, Elangwam Tonton Sing Memorial Charitable Trust, Hyanglam, Awanglikai Amadi, CWA, Ziribam Napuna Sinduna, Nomi Over Legal Awareness Program, Ziribam Gi, Gorchan High School, Pang Tokre, Thomasita, Judicial Magistrate First Class, Ziribam, Lamkolal Kibgan, CWA, Ziribam Gi, Chief Functionary, S. Iboton Susar Yaki, Tongan Resource Person Singna, Food Security Act, PDS, RTI, Amadinu Pita Sataba, Minegi Matang the Wanganki. Ngasi ayuk Jiribam dagi pot puba gari satruk lom security escort kaloina Imphal ki tamakta Jiribam thadokre hari gari singa sigi manung da cheng puba gari chamaga marifu cement chani ga yankhai gi mari har gi gari manga ATF fuel mari hidalang thaki ahum yauna atai gari chamaga yankhai gi mari ni gari singlam bida pan bathok trabadi hayeng phawgi manung Imphal da yor lagani hari Numidang Waram Pung Tarukagi Imphal West District Mapampamakta CRPC Section 144 Subsection Anigi Makada Mioi Manga Natraga Hena Ain Kanya Webia Bamonda Punba Say Nung Nongmai Kuchukulai Sing Pudra Sapadating Matamkre Hiramasagamari Lena District Master Imphal West now order Amatokre Maring Uparuk Assembly na ADC Sandilgi Chairman Nona Amukan Kibagi Mayukta Haukibahin Nong Yadigi Kaukiba Pungni Punipangi Imphal More Lambi Ban Pung Kungamari the tension cre Adubu Makata na Kongjang Junction Gani Hari Nasi CNPO Amadi Committee on Protection of Tribal Rights Kawa Tanar Wamatunda Pirepasi Lokibani Hari Prime Minister Narendra Modi ki mapok numit kamari lenena BJP Kumbi Mandal na sinduna Wangu Tera Khongda Swas Bharat Abhiyan Thorom Pangthopgal loina Uchara Chamarom Thakre Thomasda BJP ki mirep okiba case Nabakumar Susau Yaki Rama Foundation na masana masabu thabuk pijaduna Santhok Lambi lehena ba pandam da sangum thabagi training Thobal District ki Khangabok Sorok Wangmada Pangthokre Thomasida Foundation ki Chairman L Brajendra Ward Member Hemabati Susau Yaki Miguel Contraga Matoina training as the Saruyaki. Constable Mel Longnabagi, Viva Bosi, October Manga, the November, Kungatar Pauba, Pangtokani, Hina Lepkibadu, Makataba, Notice Amatok to Pauba, Yetoli Hina, Ts. Rade Sam with Gerald Amakangalagli. How's Makatana Sanabi Paulo Bisi? Ngasigi Sanabiki Pauda Mamang Say winner Neroka FC Tarasuba Manipur State League Home Super Round My Paktuna Point Mapan Pangdana Mangjin Thakre All Manipur Football Association Silaga Komoksham Ingosa Singh Memorial Trust na sponsor Togduna Impal Mapal Kangzebungda Manipur Masak Nair Team Tara Nitwana Yaduna Satariba Tarasuba Manipur State League Sanakiba Matchta India Masak Nair Tournament Ama Uriba I League Yaunabagi Same Sariba Mamang Sahi State League ki winner Neroka FC Sangak Pamna Manipur Police Sports Club pu goal ani amadamai tiba piki Neroka FC ki mai papa ki goal ani tu Manipur ki itihas ta ahan bo oina mapalam ki sanaru oina saruk yariba Nigerian footballer Emeka Kristana ani suba hapki angkum du suba minita amadi Neroka FC ki vice captain Y Chingkai Maitena ani suba hapki mudrama pan suba minita janki Manipur Police Sports Club ki amatanga arab goal ke Priyo Kumar ahan bahap ki tramanga suba minita janki match asita Manipur Police Sports Club ki TS Kiranda referee na
unsporting behavior ki damakta yellow card ani book tawbadagi match ki yang khaimari suba minute red card piduna phildigi mapan thon ki amromda niroka fc gi sanroi Kazakhstan da su referee na yellow card book tawki haying ahan ba match ta USA Kurai amadi SSU singjamai sanagani ani suba match ta FC Jalen Sada Hills amadi Young Physical Union lalambung sanagani. Impal West District Football Association Sinduna Malom Tira Khalam Pakta Tim Mapana Saru Yaduna Satriba Kunithu Suba El Sankita Devi Memorial Football League King Sanakiba Ahan match ta ISNSC Hauribina Group Center CRPF Langzingbu goal ani madamai thiba pikre ISNSC Hauribigi goal ani adu Nila Prakash na sanki Group Center CRPF Langzing matangai goal aduna nupa zauna sankibani sathari balik asigi ani suba sanakibada thau thamai banna wafa wangoi bu goal ani amada mai thiba piki thau thamai ban ge goal ani adu is inaw amade ti chingkhai nga pun sanki wafa wangoi ge matangai bu goal aduna 3 ya phabana sankibani YOSC Kuraina point tara phangduna Super Division Football League ki mangjil thakre Impal Division Football Association Sindna SWC Ground Commanda Team Tarana Saru Yaduna Sathariba Maharaj Kumar Ghanendra Memorial Super Division Football League King si sanaki ba ahan ba match ta KIYC Khetri Iril Mapala Madi Aba Khetri ga goal amum chanaduna draw satkre KIYC Khetri Iril Mapali goal adu TS Tamin Thang na sankhi Aba Khetri ga goal aduna N Binod Khana na sankhi bani ani super match ta 11 star kampa na upa kyam gei bu goal amasuno da mai tiba piki 11 star gi mai pap gi goal adu S thoina sankhi haying ahan match ta PYA karang amadi ESU wangkai sanagani ani super match ta Citizen Club Sabam Lekai amadi Nipso Kabi ga sanagani District Football Association Bisnupur na Sinduna Bisnupur Mini Stadium da Satriba First Division Football League King si sanakiba match ta Ilsa amadi Lasan lema popam goal amum chanaduna draw satkre Second Division gi sanakiba match ta match do topam na MP2 Moirang bu goal ani amada mai thiba pikre SUWC Ireng Bamna YPC Bengal Bomai Thiba Piduna Tramari Suba Mini Boys State Level Volleyball Tournament ki mapu oibangam kre All Manipur Volleyball Association Sinduna Mayangi Phagi Common Mini Stadium da Team Taratari na Group Mari Thokna Khaidok tuna Sathariba Tramari Suba Mini Boys State Level Volleyball Tournament ki ngasi Lusinba Numita SUWC Ireng Bamna YPC Bengal Bu Point Kunmanga Kulhumdoi Kunmanga Tratruk Tramapal Kungamanga Taramari Kungamanga Amadi Taragamanga Mapan Set Home Anida Maitiba Piduna Tournament Sigi Mapu Oiki Manipur University Inter-College Kabaddi Male and Women Tournament 2015-2016 nga CCI College Bisempur da Hokre Hodopige Toramda Hanagi Minister KS Polinkant CCI College ge Principal El Mahendra Amadi Lorembam nga Minister Mamiyo Singh Saruyaki nga si Ahobu Numita Sanaki Banupi Group A match da CCI College na Waikom Mani Girls College bu Yangkai Mathoi Taramai da Maitiba Piki Group B Topa match Amada Manipur University na DM Science bu Kuntra Mathoi Taragani Thoi da Maitiba Piki Group A gi makata ba match singda Manipur College amadi Biramangol College laktabadigi CCI College na walk over phangduna final changkre Group B gi atopa match ta Thobal College na Mayai Lambi College bu nifuni pantara mathoi da thoikre atopa match ta Thobal College na Manipur University bu kuntra mathoi tara gani thoi da thoiduna Thobal College su final changkre tang tara ga mapan da CCI College amadi Thobal College final da thengnar gani nupa gi match sing hayeng tang tara gani panda sanar gani hari Upa Kiamgaina Tramatu Super Governors Cup Trophy overall team champion oikre Manipur Fencing Association Sinduna Kumalapaki Sai SSG Center da unit Taraga Mari Nupamasa Sama Pudraga Manga Nupimasa Sama Pupuna Fencer Chom Kuntraga Mangana Sal Yaduna Satariba Tramatu Super Governors Cup State Level Fencing Champions in Lotion Kre Lotion Mege Tromda PWD gi Y Joykumar Manipur Fencing Association gi President TS Joykumar National Boxing Coach Donachare Awardee Elibomsa Amzugi President Wang Kemsa Sam Zainat Singba Musing Thoromo Pusing on Saruyaki Pangtoki Championship asida upa kyamge gi nupa masana point kuntra nupi masana point nipumapan punna point hudraga mapan phangduna overall gi title lokibani nupa gi overall trophy na ke ISSC khongmanna point kuntra ga mari amadi women overall trophy na upa kyamge na point nipumapan phangduna takre kedet ki pangtoki bada sai RC title nupa masa amadi nupi masa gi na point mapan na madi try thoi phangki makom mathang tarba singda tharma pusing na medal amadi trophy sing piduna puning thawatki
Manipur University Inter College Basketball Tournament ki nupa ki winner Manipur College amadi nupi ki winner na Manipur University na oikre. Manipur University Kanchipur ki miyeng makhada GP Women College na sinduna tha sige tang taraga manga dagi college asige basketball ki court ta chatharakiba Manipur University Basketball Tournament College asige principal Chandra Sakhina athoiba mithung oiduna losin khre. Ngasi shanaki nupa masagi aroiba match ta Manipur College na Biramogol College bu amadi nupi masagi aroiba match ta Manipur University na GP Women College bu maithiba piduna winner amadi runners up takre. Makong matang taraba singda thormapu singda trophy sing kushinaki. Hauzik ngasi nomugi oikiba ay ngasagi pau pizari. ICAR lampe party ki phangma pau gi matungina ngasigi khwaidigi sabasi Celsius degree kunthani thoi dasmik ama oiki. Khwaidigi ingmana Celsius degree kungani thoi oiki. Nushati yawi singmal gi chang ayukta chada mal fudraga manga numi ingu matungda chada humphugani pan oiki nong chukide. Hauzulo sila padamaru oiba pau amukane pizari. MP Thangso Baitiana Manipur bu Union Territory ani thoklo matungda warushin purakani haribasi miyamda sengdokadabani natrabadi JCILPS nakan makhongjang changsilagani hari. Amromda Thangso Baitiana waphamasi haikivalaiti haina sengdokre. Amadi yumthangnariba state singna khut thingzilakanu Manipur da khundaminariba jati kaluk masel nungsi sanana leminajage haina MLA birena phongdorgli. Nasi ISTV ni pizba pau matang as delusion jare miyeng tabiri bersing am kana khurum jari.